สิเดไลทำมิสได้นันทานเลยไลส์นะคัลมันนี่เสียงบะมาปูสังเงียนะสิกิแกโนก็เสปุงใจนิสัยนั่นเลยนะมีบะนุปานันทานใบเสกะลีโนจะหล่อกระโดดไว้โนฉันนั่นตัวช่วยนั่นไลทำมิทาเลยไงต่อมาคุยเสร็จจุ่มสุดจัดเลยนี่กว่าเดี๋ยวเนี่ยกว่าคุยเนี่ยกีจ้ากีบกีบอทอลสิ่งเนี่ยบอกว่าเต็งทัวก็พัฒนาทำเมบะพันดุมพัฒนาอะไรเนี่ยพลาสติกที่สิ่งนั้นได้สรุปสิ่งสิ่งนั้นเป็นอะไรเดี๋ยวนะกว่าไอ้น่ะบอทอลมาดิเสียงอะไรเต็งทัวก็ทำไปยุ่งจัดตัวเนี่ยมาคุยเสร็จเราเป็นอะไรเลยสิ่งที่แพ็กกิ้งตัวบ้าหัวกันเลยสิ่งที่ตีอากีฟีสิ่งนั้นให้ยังเสียหลักจัดนับว่าตัวสิ่งนั้นมากีลายกริกรามากีअदगी सिने एगी फी मपाई सरुक जोमद्री अदुगा सिना खोइना बाजार खरोस तौसलगा सांग अम हौदना लेहौरबक्वा मयाम ने खाजा मे सादबदु सिंगो पूरा चलनी थबक कल्ले मयाम सि दबा से ngरang लोय दबा पुनम सेंगदना क्वा रेक कसे नुक्सादा फोटोना फोटोना लोयरे सिमा सेंगदना मखक्ति वालेबक्वा सि मोक सिगा कुपनबा सिगा रेक सिगा ngasi सेंगani असिगे प्रोसेस सोम द ट्रांसफर तौरिनियाबा दुगा सिसु सेंगा लोयरेเสียงบลอยก็แต่งเทเบิลที่เทเบิลสิจะปุถระบอกว่างั้นสิที่เท้าทงที่นี่งั้นสิดินสิมาเท้าเล็กตัวสูดนะใบน่ะตุ้มทำแม่สิดะแล้วแม่อายุกี่รูทีนเขากี่เก่งงั้นสิดีมาเทนสัวเขาไปจากเขลินีนิราเมสนี่ก็มันเดนี่งั้นสิเสดเคจิริจากเนะมอเตอร์ดังไฮนี่ติ้งนี่เสดูก็สินะมอเตอร์มาติ้งเงอุติทงกันนี่อุซอยหับปะกะดูเกกี้สินะจ่าเขาเสียงนี่ก็ไม่ขัดตั้งขัดเลยเวลามามีเวลามาทำตัวดูตัวปวดขี้ปวดเสียงเนี่ยบอกว่าเสียงจะทำมาช่วยอะไรขัดตั้งก็ช่วยบอกว่าทำมุตินกาบตัวดูสุกัสเลดูน่าสิเสียงสิตั้งหัวโดแกเด็กฟัสสิวันนั้นสายแกไม่มึงสิดีไม่ไม่สิเกกี้เลยสินสิสุดท้ายดูนี่ก็สิตับเสียงออเดอร์ตัวบลักปะเทียงเงี้ยดูนะหิงโดยบางครั้งเดซิเบมบุปลานเสียท่าบะซวยเลยแต่ปัจจุบันจะท่าละมือเดนี่ก็เสียมาเสียขับว่างวันนี้นึกกระทัดปัจจุซวยเลยสิมาดูก็สิกามาพุทธเลยสิสุมาปันเดเลยนี่พุทธเลยอิสิงติงอ่ะทำเมลเปลี่ยนสิดะให้ยังก้าวเลยสวยเนี่ยงั้นสิลอยทับกเลยสลาวเลยวันนี้สิสุลอยอิสิงติงอ่ะก็ทำมินิมานี่ปลานจะหิงเงี้ยส่งเขาเลยนะว่าแม่จะนำได้ทับกสิดิกันเลยด้มาเลยแม่ไม่รู้ถูกการก็ครีมนุ่งเตสละซันสกรีมสาระแบบนี้เนี่ยตุ้มซันสกรีมเตสละว่าซันสกรีมเตยซึ่งมังจำถุยหลังตึกหลังยังไม่มิสต์ตัวแม่มุสิดีเดลิบล็อกเสียร์ทับจะระเกะจังมินาสตีอยากขักคุยได้บล็อกเราเดบกว่าซาตัวตุ้มแอคทีฟบอยด์ระวันนี้นะก็บล็อกตัวเราเดรมยามครั้งนี้บล็อกเราเดรมหาแต่รุ่นนี้ตัวมุสิดีเดลิบล็อกสลับเกะขันนี้สลับได้กิโลสันบกสันบะแม่ยามสิสูตัวมุสิหินจังชัวร์เขาภาษาเกตัวนี้กว่าถ้าบักเสร็จจิลิงไอ้กางสิดาตัวจังมินาสิมีอะไรงั้นสิบล็อกเสร็จสมัยนั้นแต่เซนแต่ทางกันเลยเขาหูระเกะสิไอ้แต่งเสมาเขาลอยเลยแม่ยามจะสั่งเอาท่าเกะสังคมจะทำมันปั๊มมูเลยสังคมมาขัดอัมเลยเดี๋ยวบอกว่าทักระบนี้นะฮันตะกี้ตัวสังคมจะทำด้วยตัวตันเลยผู้บรรทุกตันละบัดทำบรรทุกหน่วยตระบะดูน่าสังเอาไว้ลอนชันเลยสุดเลยเดี๋ยวตันมาหาวีมาสุดหาเลยเลยถ้าลูกรักปัตตานีนั่งไล่ดิกชูห่างดีโมบายเลยนี่นั่งไล่ได้เสียนับป้านั่งตัวหัวลินี่ไอ้เนี่ยดิปีดีเนี่ยเตะกว่าสุดเลยเดี๋ยวแม่อมจ้าจะดีอากิสังคมสุดตันเดี๋ยวสินะสังคมจ้านี่เดี๋ยวฮับเตะก็แม่อมสิกิสุกร์ฟรีกรีนเซลล์นะฮับกันนี่टेस्टी वाले को सिसे दुसु दुमसी ओय हापनी सारे फजा सारे मैम ngasiदी जुम चजादबगी लंबी पाखलंबा को नुमिनी मुक्ति सुरे नुसा से सारकपा खंगु मैम से मैम पुथोगा फौदोइनी रेका करी गसल पुथोगा खरा नमोई सरुंगना पैक तौरोय हरे को कार्टून जे फजा सेलोटिप का नपसलम दोरिनी से पैक तौरगा लिन जंग लेरंगने जाम किजैयबो को लिन जाम लेबनिनाดูผงด้วยนี่เลยนะคำกุบเซ่สิสุผงด้วยสิ่งอะไรซ้ำเลยนะผงเลยบอกว่ามาเสียมามึงผงเลยโอ้ยมาหนุ่งซาเสเลยเด้ไอเซ่เจนัมสิงเซเลียนเกะทางจากกุกุระทุกเลยนี่กว่าแล้วผู้ปั๊มดีเลียนไงนะล่ามาตัวเล็กไงนะกว่าว่าตะกี้ล่ามาตัวเซ่
ꯁꯤꯁꯦ ꯑꯣꯖꯥ ꯅꯨꯄꯤꯗꯨꯒꯤ ꯃꯄꯥꯅ ꯂꯣꯏ ꯌꯥꯟꯊꯠꯂꯨꯔꯕꯅꯤꯅꯦ ꯊꯥ ꯑꯃꯗ ꯍꯧꯒꯠꯂꯤ ꯃꯌꯥꯝ ꯄꯥꯡꯈꯣꯛꯂꯥꯁꯤꯗꯤ ꯂꯐꯨ ꯄꯥꯝꯕꯤꯁꯤꯗꯤ ꯊꯥ ꯑꯃꯗ ꯈꯛ ꯁꯣꯡꯉꯛꯄꯩ ꯋꯥꯅꯤ ꯁꯤ ꯍꯦꯛꯀꯦ ꯂꯥ ꯃꯇꯣꯟꯗ ꯑꯣꯏ ꯆꯥꯒꯦ ꯆꯦꯅꯝꯁꯦ ꯂꯦꯟꯊꯠꯂꯦ ꯃꯌꯥꯝ ꯈꯖꯪ ꯕꯣꯔꯥ ꯈꯔ ꯍꯧꯔꯒꯦ ꯑꯗꯨꯗꯒꯤ ꯇꯞꯁꯦ ꯑꯃ ꯂꯦꯟꯊꯠꯂꯕꯅꯤ ꯕꯣꯔꯥ ꯈꯔ ꯍꯧꯔꯒꯦ ꯍꯤꯟꯖꯥꯡꯗꯁꯨ ꯍꯥꯞꯀꯦ ꯍꯥꯏꯅꯀꯣ ꯁꯤꯅꯥꯋꯥ ꯐꯗꯤꯒꯣꯝꯗꯣ ꯍꯦꯛꯂꯛꯏꯅꯤ ꯁꯨꯃꯥꯏꯅ ꯃꯊꯧ ꯇꯥꯕꯗ ꯈꯤꯇꯪꯈꯛ ꯍꯦꯛꯄꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯈꯤꯇꯪꯈꯛ ꯌꯨꯝꯗꯒ ꯊꯥꯖꯕꯁꯦ ꯁꯤꯒꯤꯁꯨ ꯃꯅꯨꯡꯉꯥꯏ ꯑꯃꯅꯤ ꯃꯊꯧ ꯇꯥꯔꯛꯄꯗ ꯂꯥꯁꯤꯡꯁꯤꯁꯨ ꯁꯤꯗ ꯂꯩꯔꯦ ꯊꯣꯡꯉꯒꯦ ꯍꯧꯖꯤꯛ ꯍꯤꯟꯖꯥꯡꯁꯦ ꯂꯣꯏ ꯖꯥꯝꯈ꯭ꯔꯦꯀꯣ ꯉꯁꯤꯒꯤꯁꯦ ꯎꯇꯤꯁꯤꯁꯨ ꯖꯥꯝꯃꯦ ꯁꯤ ꯎꯇꯤ ꯊꯣꯡꯕ ꯁꯤꯗ ꯈꯦꯆꯤ ꯂꯣꯏ ꯖꯥꯝꯃꯦꯉꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯈꯦꯆꯤꯁꯦ ꯍꯌꯦꯡ ꯐꯥꯎꯗꯤ ꯑꯗꯨꯝ ꯆꯥꯔꯅꯤ ꯑꯗꯩꯗꯤ ꯁꯤꯗ ꯕꯣꯔꯥ ꯂꯩꯔꯦ ꯁꯤꯗ ꯍꯤꯟꯖꯥꯡ ꯃꯆꯜꯁꯤꯡꯁꯦ ꯁꯦꯝꯗꯣꯛꯑꯒ ꯊꯝꯃꯦꯕꯀꯣ ꯊꯣꯡꯈꯤꯒꯦ ꯃꯌꯥꯝ ꯃꯄꯥꯁꯦ ꯀꯣꯂꯦꯖꯇꯅꯦ ꯄꯨꯡ 12:30ꯗꯣ ꯂꯥꯛꯀꯅꯤ ꯆꯠꯈ꯭ꯔꯒ ꯄꯨꯡ 2ꯗ ꯀ꯭ꯂꯥꯁ ꯂꯩꯔꯦ ꯑꯗꯨ ꯂꯣꯏꯔꯒ ꯂꯥꯛꯑꯒꯦ ꯍꯥꯏꯅ ꯆꯥꯛꯁꯦ ꯊꯦꯡꯗꯣꯔꯦꯕ ꯑꯗꯨꯅ ꯗꯤꯌꯥ ꯀꯩꯒ ꯇꯔꯕꯨꯁꯀ ꯍꯩꯅꯧꯒ ꯆꯥꯒꯦ ꯑꯩ ꯁꯦꯝꯃꯤꯅꯤ ꯑꯁꯤ ꯉꯥꯡꯁꯤꯒ ꯂꯩꯕꯁꯤꯗꯤ ꯃꯌꯥꯝ ꯂꯣꯏꯔꯦꯅ ꯆꯥꯈꯤꯒꯦ ꯑꯝꯇꯪ ꯁꯤꯁꯦ ꯇꯔꯕꯨꯁꯁꯦ ꯉꯔꯥꯡ ꯂꯩꯔꯛꯄ ꯉꯁꯪ ꯉꯥꯡꯅ ꯌꯥꯝ ꯐꯖꯔꯝꯃꯦ ꯅꯨꯄꯤꯁꯦ ꯁꯤꯒꯤ ꯃꯄꯥ ꯃꯃꯥ ꯂꯥꯛꯏꯌꯦꯕꯀꯣ ꯂꯧꯕꯒꯤ ꯃꯣꯏꯗꯤ ꯉꯁꯤ ꯆꯠꯇꯣꯏꯕ ꯑꯗꯨꯗꯨꯒꯤ ꯄꯤꯕꯤꯔꯨꯔꯒꯦ ꯁꯦ ꯃꯣꯏꯗ ꯇ꯭ꯔꯥꯏ ꯇꯧꯍꯜꯂꯨꯒꯦ ꯃꯅꯤꯄꯨꯔꯤ ꯈꯦꯆꯤꯔꯁꯦ ꯃꯌꯥꯝ ꯃꯄꯥ ꯉꯥꯏꯕ ꯉꯝꯗ꯭ꯔꯦꯀꯣ ꯗꯤꯌꯥꯁꯦ ꯍꯥꯟꯅ ꯄꯤꯖꯈꯜꯂꯦ ꯃꯥꯏ ꯄ꯭ꯂꯦꯠꯁꯤꯕꯨ ꯁꯖꯥꯏꯕꯣꯏꯅꯦ ꯁꯨꯃꯥꯏꯅ ꯑꯃꯃꯝꯇꯪ ꯁꯖꯥꯏꯔꯤ ꯃꯥꯅ ꯑꯩ ꯃꯊꯦꯜꯁꯦ ꯁꯤꯗ ꯂꯩꯔꯦ ꯃꯌꯥꯝ ꯊꯕꯤ ꯑꯃ ꯁꯣꯏꯔꯦ ꯁꯤꯗ ꯈꯦꯆꯤ ꯂꯩꯔꯦ ꯁꯤꯗ ꯎꯇꯤꯗꯣ ꯂꯩꯔꯦꯀꯣ ꯁꯤꯅ ꯑꯣꯖꯥ ꯅꯨꯄꯤ ꯑꯃꯗꯨꯒꯤ ꯃꯃꯥꯅ ꯄꯤꯔꯛꯏꯅꯤ ꯃꯗꯨ ꯅꯣꯏ ꯊꯣꯡꯉꯦ ꯍꯥꯏꯅ ꯑꯗꯩꯗꯤ ꯁꯤꯅ ꯄꯥꯄꯔ ꯕꯣꯔꯥ ꯕꯗꯥꯝ ꯑꯉꯧꯕ ꯃꯅꯨꯡ ꯌꯥꯎꯈ꯭ꯔꯦ ꯃꯌꯥꯝ ꯕꯗꯥꯝꯁꯦ ꯆꯥꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯃꯊꯛꯇ ꯁꯤ ꯐꯖꯔꯦ ꯈꯦꯆꯤꯁꯦ ꯑꯣꯖꯥ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯏꯕ ꯍꯥꯎꯕꯨꯗꯤ ꯍꯥꯎꯏ ꯌꯥꯏ ꯈꯪꯗꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯥꯔꯒ ꯈꯪꯒꯅꯤ ꯀꯃꯥꯏꯅ ꯇꯧꯕ 하울이네. 하우브로 하우이야. 개치시나 하울이 하와시나 하울대. 하와이도 하우대 하와이도 탐모도 이디 개치도 짜로. 이 비디오야. nangi sakeng sai video lo khra du dine ya. Photo kap ngani kona. Miyam sida leire mathense malaba kang. Aina sida real shorts lawri ba kwa samai semaga do mai sisu lo waine ma chathok loi thoga. Da leire miyam chahige. Chahige miyam chaba kadi ularoge zoom su mi su loi phibam thiri ko hayeng chakpagi losan bagi ko hangi da oina ulage miyam aduna chabase chahige amtang si hayeng zoom puna ba pochei singya base si chai re ba phajana si su nung sada kam noina khona pusale da ba feng loire chakhum nung kum losale e hojik chari kon cha phengani miyam chakhum da leba parda stain duni ko ta wishe mune pura thaure tu na se khara di takhatle ba tak loira block sa lo gai ning thang na lo re ni plastic na khara di tai ba he parda he lo thoi ba se lai re parda do he jum da pura gai jum da oina suru ra gai 우바다 옥정이네 이거. 우바다 옥정이니 kai cho anh ta khát là cái những thằng nghe bà sẽ tha lao nó chui sẽ riêng mà bà sẽ hầu riêng mà má phim cái gì nhỉ phim thì cái mẹ em cũng bà sẽ tắt bà đây mình thâu ấy lấy làm như thế nào anh đến mình ta bà sẽ ngầm mà ghé sẽ lâm đài thì đã hiện lá cái điều an nhỉ và đào thuốc tôi nhìn nè đùa xem đồ rồi cái đấy bằng đuôi máy lần đùa hoặc hơn bên ngoài đấy có bàn chân gì ăn tiếng mà mình tôi lại muốn nói lại gì ăn ạ आप लोग कल जाएगा हाँ कल तो खुला है sẽ khai em mẹ môi sự bye bye happy journey mà pa lâu balai nhỉ bạn sức khỏe rồi xin nhớ nấu bữa sáng bữa đó bye mẹ học tuần thu mẹ em sẵn đau rồi nó lấy rồi mẹ anh lấy xin sẽ 다 뿌라가 타무게 아니나 또봐 산다 하고에 쩍뻑이 저러시러 한데 쟁게 로레 매암 이제 당절래고 스마이나 시기 팁세 이 팁세 바 아코이 자쿵기 베시니야 와시 키땅 드롭 오이 타다라 타남두니야 바 이과 드롭 오이나 오이나 두가 젠다락나 베기니 스마이나 빠랭 사나 마이 승전범 라인 시다 탐메고 디아파 파우레디 ngang duini nupa mu yaba posang je siram madi horan halak badane
ꯁꯤꯅ ꯁꯨꯃꯥꯏꯅ ꯊꯝꯃꯦ ꯑꯗꯨꯒꯅꯦ ꯁꯤꯁꯦ ꯏꯁꯤꯡꯒꯤ ꯇꯦꯞꯅꯦꯕ ꯁꯤꯅ ꯊꯪꯅꯔꯤ ꯑꯣꯖꯥ ꯅꯨꯄꯤꯗꯨꯅꯦꯕ ꯉꯁꯥꯏ ꯆꯠꯈꯤꯕꯗꯣ ꯃꯥꯒꯤ ꯏꯁꯤꯡꯁꯦ ꯈꯔ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯇꯥꯅ ꯂꯩꯌꯦꯕꯀꯣ ꯇꯦꯞ ꯑꯃꯈꯛ ꯃꯣꯏ ꯕꯟ ꯇꯧꯈꯤꯕꯒꯤ ꯑꯗꯨꯏ ꯃꯄꯥꯗ ꯇꯣꯅꯤꯡꯒꯣꯛꯁꯦ ꯊꯅꯝꯃꯅꯤ ꯌꯥꯝ ꯇꯥꯃꯜꯂꯗ꯭ꯔꯥ ꯈꯪꯗꯦ ꯁꯤꯁꯨ ꯇꯣꯅꯤꯡꯒꯣꯛꯁꯦ ꯏꯁꯤꯡ ꯌꯥꯝ ꯆꯥꯕꯩ ꯃꯊꯧ ꯇꯥꯕꯅꯦꯕ ꯍꯩ ꯂꯦꯕꯨꯁꯨ ꯃꯌꯥꯝ ꯄꯥꯜꯂꯤꯅꯤ ꯍꯦꯛꯀꯦ ꯇꯧꯔꯒ ꯍꯦꯛꯍꯧꯗꯔꯦ ꯍꯜꯂꯛꯄꯗꯗꯤ ꯂꯩꯔꯝꯗꯣꯏꯔꯥ ꯂꯩꯔꯝꯃꯣꯏꯗꯣꯏꯔꯥ ꯁꯟꯗꯥ ꯑꯣꯏꯁꯟꯕꯅ ꯍꯥꯟꯈꯔꯦ ꯎꯒꯗ꯭ꯔꯥ ꯈꯪꯗꯦ ꯑꯩꯕꯨ ꯍꯧꯖꯤꯛ ꯍꯦꯛꯄ ꯍꯌꯦꯡ ꯑꯌꯨꯛ ꯑꯣꯏꯅ ꯍꯦꯛꯑꯒꯦ ꯂꯦꯕꯨꯁꯤꯗꯤ ꯑꯩꯅ ꯅꯨꯡꯗꯥꯡꯒꯤ ꯆꯔꯨ ꯃꯌꯥꯝ ꯃꯤꯁꯨ ꯃꯊꯪ ꯐꯪꯅꯕ ꯂꯥꯛꯑꯝꯃꯦꯀꯣ ꯑꯗꯣ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯗꯅ ꯉꯁꯥꯏ ꯈꯦꯆꯤꯗꯣ ꯃꯌꯥꯝ ꯖꯥꯝꯃꯦꯕ ꯑꯗꯨꯅ ꯂꯦꯝꯍꯟꯕ ꯄꯥꯝꯃꯨꯔꯦ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯑꯗꯨꯝ ꯍꯤꯟꯖꯥꯡꯁꯦ ꯃꯊꯛꯇ ꯊꯥꯗꯔꯒ ꯑꯗꯨꯝ ꯆꯥꯔꯅꯤ ꯁꯤ ꯉꯁꯥꯏ ꯑꯣꯖꯥ ꯅꯨꯄꯤ ꯑꯃꯗꯤ ꯃꯃꯥꯅ ꯄꯤꯔꯛꯄ ꯕꯨꯛꯅꯤꯗꯨꯅꯦꯕ ꯉꯁꯥꯏ ꯆꯥꯗ꯭ꯔꯦ ꯇꯤꯜꯍꯧ ꯆꯅꯝ ꯌꯥꯎꯕꯅꯤꯅ ꯍꯧꯖꯤꯛ ꯆꯥꯔꯅꯤ ꯁꯤꯅ ꯎꯇꯤꯗꯨꯅꯤ ꯁꯤꯗ ꯑꯃꯁꯤꯅ ꯆꯥ ꯂꯣꯜꯂ ꯄꯣꯔꯛꯑꯦ ꯊꯦꯡꯅꯔꯤ ꯑꯣꯖꯥ ꯅꯨꯄꯤꯁꯤꯅ ꯁꯤ ꯌꯦꯔꯨꯝ ꯂꯩꯔꯦ ꯁꯤꯗ ꯊꯕꯤ ꯇꯤꯜꯍꯧ ꯃꯊꯛꯇ ꯆꯥꯏꯔꯒ ꯆꯥꯔꯅꯤ ꯌꯦꯡꯍꯜꯂꯛꯀꯦ ꯍꯣꯔꯦꯟ ꯆꯥꯏꯔꯒ ꯁꯨꯃꯥꯏꯅ ꯁꯦꯝꯃꯦ ꯃꯌꯥꯝ ꯆꯥꯒ ꯊꯛꯑꯒꯦ ꯂꯣꯏꯁꯟꯅ ꯂꯣꯏꯔꯦ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯉꯁꯥꯏꯒꯤ ꯄꯔꯗꯥꯗꯣ ꯁꯤꯁꯦ ꯄꯥꯔꯠ ꯑꯅꯤꯅꯦꯕ ꯈꯜꯂꯤꯗꯣꯀꯣ ꯑꯦꯛꯁꯇ꯭ꯔꯥ ꯄꯥꯔꯠ ꯑꯃꯈꯛ ꯂꯩꯕꯗꯣ ꯈꯟꯖꯜꯂꯦ ꯍꯣꯔꯦꯟ ꯑꯩ ꯌꯨꯝꯗꯒꯤ ꯁꯨꯔꯒ ꯄꯨꯔꯛꯑꯒꯅꯦ ꯄꯥꯔꯠ ꯑꯅꯤꯗꯣ ꯈꯜꯂꯅꯤ ꯌꯨꯝꯗ ꯏꯁꯤꯡ ꯑꯁꯥꯕꯗ ꯇꯤꯡꯉꯒ ꯃꯦꯆꯤꯟꯗ ꯐꯖꯅ ꯁꯨꯔꯒꯦ ꯍꯥꯏꯅ ꯌꯨꯝꯗ ꯑꯣꯏꯅ ꯄꯨꯔꯦꯕꯀꯣ ꯑꯗꯨꯒ ꯁꯤꯁꯤꯅ ꯍꯌꯦꯡ ꯁꯤꯗ ꯑꯣꯏꯅ ꯌꯦꯔꯨꯝ ꯐꯨꯠꯂꯅꯤ ꯑꯇꯩꯗ ꯑꯣꯏꯅ ꯆꯨꯂꯥꯁꯦ ꯁꯣꯛꯑꯔꯣꯏꯕꯀꯣ ꯑꯗꯨꯗꯒꯤ ꯆꯥꯛꯈꯨꯝꯁꯤꯅ ꯁꯨꯃꯥꯏꯅ ꯈꯜꯂꯦ ꯁꯨꯃꯥꯏꯅ ꯊꯝꯃꯦ ꯗꯥꯏꯅꯤꯡ ꯇꯦꯕꯜꯒꯤ ꯀꯣꯚꯔꯗꯣ ꯑꯗꯨꯗꯨꯅ ꯈꯨꯝꯖꯤꯜꯂꯤꯅꯦꯕ ꯆꯨꯝ ꯃꯊꯤ ꯀꯔꯤ ꯀꯔꯥ ꯐꯩꯖꯟꯅ ꯀꯩꯅꯣ ꯇꯧꯋꯦꯕꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯇꯥꯗ꯭ꯔꯦꯅꯀꯣ ꯀꯣꯟꯁꯤꯡꯁꯤꯒꯤ ꯃꯊꯛꯇ ꯑꯗꯨꯗꯨꯅ ꯁꯨꯃꯥꯏꯅ ꯊꯝꯃꯦ ꯑꯗꯣ ꯐꯕꯨꯡꯁꯤꯁꯨ ꯂꯣꯏꯅ ꯍꯥꯏꯒꯠꯂꯦ ꯃꯌꯥꯝ ꯐꯕꯨꯡꯁꯦ ꯍꯥꯏꯒꯠꯂꯒ ꯃꯄꯥ ꯈꯨꯗꯛꯅ ꯐꯖꯅ ꯌꯣꯝꯁꯜꯂꯦ ꯑꯗꯨꯒ ꯆꯥꯛꯈꯨꯝꯒꯤ ꯔꯦꯛꯁꯤꯡꯗꯨꯅꯤꯀꯣ ꯃꯌꯥꯝꯁꯤꯗ ꯂꯣꯏ ꯐꯦꯡꯗꯣꯛꯑꯒ ꯐꯖꯅ ꯄꯨꯊꯣꯛꯑꯒ ꯊꯝꯃꯦꯕ ꯕꯥꯁꯤꯡꯒꯁꯦ ꯂꯣꯏ ꯐꯦꯡꯗꯣꯛꯆꯔꯕꯅꯦ ꯑꯩꯒꯤꯁꯦ ꯃꯊꯛꯇ ꯈꯨꯗꯩ ꯃꯇꯦꯛ ꯑꯃ ꯊꯥꯗꯔꯝꯃꯅꯤ ꯑꯩ ꯍꯧꯖꯤꯛ ꯋꯥꯠꯂꯤꯕ ꯍꯥꯏꯕꯨ ꯇꯦꯕꯜꯁꯦ ꯑꯩ ꯇꯩꯊꯣꯛ ꯈꯣꯠꯇꯣꯛꯅꯗꯤ ꯂꯣꯏ ꯂꯣꯏꯔꯦꯀꯣ ꯃꯌꯥꯝ ꯑꯗꯣ ꯁꯤ ꯍꯌꯦꯡ ꯑꯌꯨꯛꯇ ꯑꯩꯈꯣꯏꯕꯥꯅꯤꯒꯤ ꯗꯤꯌꯥ ꯄꯄꯥꯒꯩꯒꯤ ꯕ꯭ꯔꯦꯛꯐꯥꯁ ꯑꯗꯨꯒꯩꯗꯤ ꯁꯤꯅ ꯖꯤꯔꯥ ꯑꯇꯤꯡꯕ ꯊꯝꯃꯝꯃꯦ ꯂꯦꯕꯨ ꯇꯂꯥꯕꯤ ꯇꯧꯅ ꯑꯗꯨꯒ ꯁꯤꯒꯤꯁꯦ ꯍꯩꯅꯧꯁꯤꯅ ꯂꯝꯕꯤꯗ ꯆꯥꯅꯕ ꯁꯦꯝꯃ ꯄꯨꯈꯤꯗꯣꯏꯅꯦꯕꯀꯣ ꯂꯐꯣꯏꯅꯤ ꯁꯤꯅ ꯑꯗꯩ ꯗꯤꯌꯥꯁꯦ ꯍꯌꯦꯡ ꯑꯌꯨꯛꯇ ꯁꯤꯁꯦ ꯆꯣꯀꯣꯁꯦ ꯊꯥꯗꯔꯒ ꯁꯪꯒꯣꯝꯗ ꯄꯤꯖꯔꯒ ꯑꯣꯏꯅ ꯄꯨꯔꯅꯦꯕ ꯑꯗꯨꯒꯤꯅꯤ ꯑꯗꯣ ꯍꯌꯦꯡꯁꯨ ꯁꯤꯁꯦ ꯐꯤ ꯑꯃꯅ ꯈꯨꯝꯖꯤꯜꯂꯝꯒꯅꯤ ꯑꯁꯤꯁꯨ ꯆꯥꯕ ꯂꯣꯏꯔꯒ ꯑꯣꯏꯅ ꯑꯩꯈꯣꯏ ꯈꯨꯝꯃꯅꯤ ꯑꯁꯤꯗꯤ ꯁꯨꯃꯥꯏꯅ ꯂꯣꯏꯁꯟꯅ ꯂꯣꯏꯔꯛꯑꯦ ꯃꯌꯥꯝ ꯂꯣꯏꯔꯦ ꯏꯄꯨꯝ ꯊꯤꯜꯂꯦ ꯁꯤꯠꯆꯟꯅ ꯈꯣꯠꯆꯟꯅ ꯀꯨꯅꯥ ꯀꯨꯅꯤ ꯄꯨꯝꯅꯃꯛꯀꯣ ꯁꯤ ꯀꯨꯅꯥꯗꯒꯤ ꯕ꯭ꯔꯥꯏꯠꯀꯁꯦ ꯂꯣꯏ ꯆꯤꯡꯊꯣꯛꯏꯅꯦꯕ ꯀꯣꯔꯅꯔꯗ ꯀꯩꯁꯨꯝ ꯄꯣꯠ ꯊꯝꯗꯔꯦꯕꯀꯣ ꯁꯤ ꯐꯕꯨꯡꯒꯁꯦ ꯆꯤꯡꯊꯣꯔꯛꯏꯅꯤ ꯀꯣꯔꯅꯔꯗ ꯀꯩꯁꯨꯝ ꯊꯝꯗꯦ ꯗꯥꯏꯅꯤꯡ ꯇꯦꯕꯜꯁꯤꯁꯨ ꯃꯌꯥꯏꯗ ꯆꯤꯡꯊꯣꯛꯇꯣꯔꯤꯅꯤꯀோ ꯄꯨꯔꯥ ꯑꯈꯥꯛꯗꯤ ꯆꯤꯡꯊꯣꯛꯑꯕꯅꯤꯗ ꯑꯩꯅ ꯁꯨꯃꯥꯏꯅ ꯃꯌꯥꯏꯗ ꯊꯝꯗ꯭ꯔꯣꯕꯅꯤ ꯑꯗꯨꯒ ꯑꯁꯤꯒꯤ ꯋꯥꯔꯦ ꯃꯌꯥꯝ ꯁꯥꯊꯤꯅ ꯁꯣꯔ ꯃꯄꯤ ꯍꯣꯜꯂꯦ ꯑꯁꯤꯒꯤ ꯀꯩꯅꯣꯁꯦ ꯀꯔꯤ ꯀꯔꯄꯨꯠꯀꯤ ꯀꯩꯅꯣꯁꯦ ꯊꯝꯗꯣꯏꯅꯤꯀꯣ ꯀꯣꯔꯅꯔ ꯈꯨꯗꯤꯡꯒꯤ ꯅꯥꯄꯤ ꯁꯤꯡꯕꯤ ꯆꯪꯗꯅꯕ ꯑꯗꯨꯗꯒꯤ ꯇꯤꯟ ꯀꯥꯡ ꯗꯁꯥ ꯇꯧꯕꯁꯨ ꯆꯪꯗꯦꯕꯀꯣ ꯑꯗꯨꯅ ꯀꯣꯔꯅꯔ ꯈꯨꯗꯤꯡꯒꯤ ꯑꯃꯃꯝ ꯊꯝꯗꯣꯏꯅꯤ ꯂꯧꯔꯒꯅꯦ ꯁꯤꯒꯨꯝꯕ ꯀꯣꯔꯅꯔ ꯈꯨꯗꯤꯡꯒꯤꯅꯦ ꯑꯃꯃꯝ ꯊꯝꯃꯝꯃꯦꯕ ꯑꯁꯤꯅ ꯍꯌꯦꯡ ꯀꯣꯟꯅ ꯇꯤꯟ ꯅꯨꯡ ꯀꯔꯤ ꯀꯔꯥꯁꯨ ꯂꯩꯇꯦꯕꯀꯣ ꯈꯔꯨꯕꯤ ꯀꯔꯤ ꯀꯔꯥꯁꯨꯅꯦ ꯁꯨꯃꯥꯏꯅ ꯊꯝꯕꯁꯤꯅ ꯌꯨꯝꯒꯤ ꯀꯨꯅꯥ ꯕꯥꯊꯔꯨꯝ ꯂꯣꯏ ꯊꯥꯗꯔꯝꯗꯣꯏꯅꯤ ꯃꯌꯥꯝ ꯅꯥꯄꯤ ꯁꯤꯡꯕꯤ ꯗꯁꯥ ꯍꯣꯏꯁꯨ ꯆꯪꯕ ꯉꯝꯗꯅꯕꯀꯣ ꯑꯗꯣ ꯁꯤꯒꯤꯁꯦ ꯕꯦꯁꯤꯟꯁꯦ ꯃꯈꯥꯗꯁꯨ ꯁꯨꯃꯥꯏꯅ ꯑꯃꯨꯛꯀ ꯊꯥꯗꯔ ꯊꯝꯃꯦ ꯑꯩꯁꯤ ꯀꯣꯔꯅꯔꯗ ꯑꯃ ꯊꯝꯃꯅꯤ ꯁꯨꯃꯥꯏꯅ ꯀꯣꯔꯅꯔ ꯈꯨꯗꯤꯡꯒꯤ ꯊꯝꯃꯤꯅꯤ ꯃꯌꯥꯝ ꯑꯩꯅ ꯌꯨꯝ ꯆꯠꯄ ꯈꯨꯗꯤꯡꯒꯤꯗꯗꯤ ꯑꯄꯥꯄꯥ ꯃꯊꯣꯝꯇ ꯑꯣꯏꯔꯒꯗꯤ ꯇꯧꯗꯦ ꯑꯗꯨꯅ ꯍꯦꯛꯇ ꯑꯃꯗꯣ ꯆꯪꯉꯒ ꯂꯩꯔꯝꯃꯤ ꯃꯌꯥꯝ ꯁꯤꯒꯤ ꯔꯨꯝꯁꯤꯅ ꯁꯤꯒꯤ ꯇꯦꯕꯜꯒꯁꯦ ꯀꯣꯚꯔ ꯂꯧꯊꯣꯛꯑꯦ ꯂꯣꯏꯅ ꯔꯥꯡꯁꯤꯒ ꯍꯥꯞꯆꯜꯂ ꯊꯝꯃꯦꯀꯣ ꯇꯦꯕꯜ ꯀꯣꯚꯔꯗꯣ ꯂꯥꯛꯑꯒ ꯁꯨꯗ꯭ꯔꯁꯨ ꯌꯥꯅꯕ ꯑꯗꯨꯒꯩꯗꯤ ꯁꯤꯗ ꯂꯩꯁꯤꯡꯗꯨꯗꯤ ꯉꯁꯥꯏꯁꯨ ꯍꯥꯏꯈ꯭ꯔꯦꯅꯀꯣ ꯁꯨꯃꯥꯏꯅ ꯏꯁꯤꯡ ꯇꯤꯡꯉꯒ ꯊꯝꯃꯦ ꯑꯩꯅ ꯁꯤꯒꯤ ꯀꯣꯚꯔ ꯑꯅꯤꯁꯤꯗꯤ ꯂꯩꯖꯔꯁꯅꯨ ꯂꯥꯛꯑꯒ ꯁꯨꯔꯕ ꯍꯥꯏꯗꯨꯅꯤ ꯑꯗꯨꯒ ꯆꯤꯌꯔꯁꯤꯡꯁꯦ ꯃꯩ ꯃꯊꯛꯇ ꯑꯃ ꯊꯥꯡꯒꯠꯂꯦ ꯃꯈꯥꯗ ꯀꯩꯁꯨꯝ ꯊꯝꯗ꯭ꯔꯕꯅꯤ ꯃꯌꯥꯝ ꯑꯗꯨꯒ ꯁꯤ ꯈꯪꯒꯨꯞꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯕꯣꯛꯁꯇ ꯈꯔ ꯍꯥꯞꯄꯦ ꯑꯗꯩ ꯕꯣꯛꯁꯇ ꯆꯟꯗꯕ ꯃꯌꯣꯝꯗꯨꯅ ꯁꯤꯗ ꯌꯣꯝꯃꯤꯁꯤꯅꯤꯀꯣ ꯃꯌꯥꯝ ꯑꯗꯣ ꯁꯨꯃꯥꯏꯅ ꯊꯝꯃꯦ ꯁꯤꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯔꯨꯝ ꯂꯣꯏꯁꯟꯗ꯭ꯔꯤ ꯍꯌꯦꯡ ꯂꯣꯏꯁꯟꯒꯅꯤ ꯑꯩꯈꯣꯏ ꯔꯨꯝꯗꯤ ꯂꯣꯏꯔꯦ ꯃꯌꯥꯝ 12 ꯇꯥꯔꯦꯀꯣ ꯃꯌꯥꯝ ꯑꯩ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯔꯛꯄꯗ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯕ꯭ꯂꯣꯒꯁꯦ ꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯟꯖꯔꯒꯦ ꯅꯦꯛꯁ ꯕ꯭ꯂꯣꯒꯇ ꯐꯪꯅꯔꯁꯤ ꯃꯊꯪꯒꯤ ꯕ꯭ꯂꯣꯒꯇꯗꯤ ꯌꯨꯝꯗ ꯑꯣꯏꯗ꯭ꯔꯣꯕꯅꯤ ꯃꯥꯃꯤꯁꯨ ꯌꯥꯎꯔꯅꯤꯀꯣ ꯃꯌꯥꯝ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ